ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯆꯦꯜ ꯆꯟ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯤꯅꯤꯠ 5-10ꯗꯪ ꯆꯣꯡꯍꯟꯖꯔꯒ ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯄꯤꯔꯛꯂꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯒ ꯊꯥꯕꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯑꯃꯨꯛ ꯍꯟꯅ ꯐꯥꯍꯟꯕꯤꯈꯣ ꯍꯥꯏꯗꯅ ꯚꯣꯂꯨꯟꯇꯤꯌꯔꯒꯤ ꯁꯥꯏꯠꯇꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯞꯄꯦꯟ ꯁꯦꯠꯂꯒ ꯆꯣꯡꯕ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯀꯣꯛꯇ ꯇꯨꯄꯤ ꯎꯞꯄꯒ ꯆꯣꯡꯕ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯌꯥꯔꯒꯗꯤ ꯃꯊꯪꯒꯤ ꯊꯥꯕꯜ ꯆꯣꯡꯉꯛꯄ ꯃꯇꯝꯗꯗꯤ ꯍꯥꯞꯄꯦꯟ ꯁꯦꯠꯄ ꯑꯃꯗꯤ ꯇꯨꯄꯤ ꯎꯞꯄꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯆꯥꯟꯕꯤꯗꯨꯅ ꯊꯥꯕꯜ ꯑꯁꯤ ꯌꯥꯎꯕꯤꯒꯅꯨ
ꯆꯣꯡꯕꯁꯨ ꯌꯥꯎꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯔꯛꯇ ꯂꯨꯄꯥ 2ꯗꯒꯤ ꯍꯦꯟꯅ ꯄꯥꯏꯕꯤꯒꯅꯨ ꯑꯃꯨꯛꯇꯒ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯌꯥꯎꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯔꯛꯇ ꯂꯨꯄꯥ 2ꯗꯒꯤ ꯍꯦꯟꯅ ꯄꯥꯏꯕꯤꯒꯅꯨ
वार्ड नंबर 4 की मेंबर ओइबिरिबा अखोगी यांगलेंगी आमैगो साना इकाई मरिगी मफम फामा थामलसु उबदा बात की मतलब दा पेमत किदना जैसे अमलसिगी सेल बनाने बच्ची खजिता रोज मते को जरा हाजना नेपाल सिंह अपनी मते पंपिरे असिगी तवक्ता बोलर जाके साहित्य की ताकत को प्रमोट करे
organizing committee agar kongkok jare ado latar jawaba apoi baru bibidi ade minit tara cuman jaraga apoi habala silo sel jaraga ni mana magina lakri ba jagame sinna baru bidina ba dixing jare to lagai gila shabisi minit tara fazana chombiro aduga habala silo shalasi ado apagi volunteer se ready de laibiro volunteer se ready de laibiro aduga apai lam lam tagi lakpiri ba jagame sinna apai hokse lesabi khaki hoina tabala si somjaragani paramaduna jagame यारगा दी ममाता लेतो फिल्म निक्सिंग करे वरो बिरो है निक्सिंग करे शादी के कोई ना मिनिट ता जो पे न बचो मोलो चाहिए मगे तबल से आप फसा की मोम से जो रोई भी है ना
부모님 다리 허재 부모 후 뭐야 너? 어디 봐 그럼 이